ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯗ ꯁꯟꯁꯤ ꯃꯅꯤꯄꯨꯔ ꯃꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡ ꯉꯁꯤ ꯑꯩꯅ ꯃꯌꯥꯝ ꯃꯐꯝꯗ ꯎꯠꯆꯒꯦ ꯈꯟꯖꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯦ ꯍꯦꯡ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ ꯏꯕꯤꯔꯛꯄ ꯌꯥꯎꯏꯀꯣ ꯃꯣꯕꯥꯏꯜꯅ ꯍꯦꯡ ꯆꯠꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯤ ꯂꯤꯔꯛꯑꯒꯗꯤ ꯍꯧꯅ ꯁꯥꯅꯤ ꯆꯍꯤ ꯑꯃ ꯑꯅꯤꯕꯨ ꯍꯧꯖꯤꯜꯂꯛꯑꯗꯤ ꯃꯣꯕꯥꯏꯜꯁꯤ ꯑꯗꯨꯝ ꯍꯦꯡ ꯆꯠꯂꯛꯏꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯃꯇꯝꯁꯤꯒ ꯆꯨꯅꯔꯛꯇꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯡ ꯆꯠꯂꯛꯏꯀꯣ ꯊꯣꯛꯂꯛꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯁꯤꯒꯤ ꯐꯥꯏꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯛꯄ ꯑꯃꯗꯤ ꯇꯧꯔꯤꯕ ꯐꯪꯁꯟꯁꯤꯡꯗꯣ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯗꯨꯅ ꯇꯧꯕ ꯉꯝꯃꯛꯇꯕꯗꯒꯤ ꯍꯦꯡ ꯆꯠꯄꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯕꯥꯏꯜꯁꯤ ꯂꯤꯔꯛꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯦꯡ ꯆꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯉꯁꯤ ꯎꯠꯆꯒꯦꯀꯣ ꯑꯗꯨꯒ ꯃꯣꯕꯥꯏꯜꯗꯤ ꯑꯔꯤꯕꯗꯤ ꯅꯠꯇꯕ ꯑꯅꯧꯕ ꯃꯣꯕꯥꯏꯜ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯍꯦꯡ ꯆꯠꯂꯛꯑꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯎꯠꯆꯔꯤꯕ ꯃꯦꯊꯠꯁꯤꯡꯁꯤ ꯇꯧꯕꯤꯔꯒ ꯍꯦꯡ ꯆꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯒꯤ ꯈꯔ ꯃꯈꯩ ꯉꯥꯛꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨꯀꯣ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝꯒꯤ ꯅꯣꯂꯦꯖ ꯍꯥꯟꯖꯤꯟꯁꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕ ꯃꯣꯕꯥꯏꯜꯁꯤ ꯁꯦꯝꯁꯪ ꯃꯣꯕꯥꯏꯜꯅꯤ ꯑꯗꯨ ꯃꯁꯤꯒꯤ ꯇꯧꯕꯒꯤ ꯅꯤꯌꯣꯝꯗꯤ ꯃꯣꯕꯥꯏꯜ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯃꯥꯟꯅꯅꯤꯀꯣ ꯑꯗꯨꯒ ꯃꯣꯕꯥꯏꯜꯅ ꯍꯦꯡ ꯌꯥꯝꯅ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕꯁꯤ ꯅꯣꯡꯃꯒꯤ ꯑꯃꯨꯛꯃꯨꯛꯇꯪꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯅꯠꯇ꯭ꯔꯒ ꯔꯤꯕꯨꯠ ꯇꯧꯕꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯨꯏꯔꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯅꯨꯡꯗ ꯑꯃꯨꯛꯃꯨꯛꯇꯪꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯆꯪꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯣ ꯁꯦꯠꯇꯤꯡꯗ ꯆꯪꯕꯤꯔꯣꯀꯣ ꯑꯩ ꯃꯣꯕꯥꯏꯜꯒꯤ ꯁꯦꯠꯇꯤꯡꯗ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯁꯨꯝ ꯏꯟꯈꯠꯄꯤꯔꯒ ꯁꯤꯒꯤ ꯗꯦꯕꯂꯄꯔ ꯑꯣꯞꯁꯟ ꯍꯥꯏꯅ ꯑꯃ ꯊꯣꯛꯏꯕꯁꯤ ꯃꯈꯥꯗ ꯑꯩ ꯍꯧꯖꯤꯛ ꯅꯛꯅ ꯎꯍꯟꯖꯒꯦ ꯁꯤꯒꯤ ꯗꯦꯕꯂꯄꯔ ꯑꯣꯞꯁꯟ ꯍꯥꯏꯕꯁꯤ ꯊꯣꯛꯇꯕ ꯃꯣꯕꯥꯏꯜ ꯑꯍꯥꯟꯕ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯁꯦꯠꯇꯤꯡꯁꯤ ꯊꯣꯛꯑꯣꯏꯀꯣ ꯑꯗꯨꯅ ꯁꯤ ꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯗꯨꯅ ꯌꯦꯡꯕꯤꯔꯣ ꯁꯤꯒꯤ ꯑꯕꯥꯎꯠ ꯐꯣꯟ ꯍꯥꯏꯁꯤ ꯆꯪꯁꯤꯟꯕꯤꯔꯣꯀꯣ ꯁꯤꯒꯤ ꯗꯦꯕꯂꯄꯔ ꯑꯣꯞꯁꯟꯁꯤ ꯊꯣꯛꯑꯝꯃꯒꯗꯤ ꯐꯔꯦ ꯊꯣꯛꯇ꯭ꯔꯒꯗꯤ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯁꯤꯒꯤ ꯑꯕꯥꯎꯠ ꯐꯣꯟꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯅꯛꯁꯤꯟꯖꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯐꯋꯦꯌꯔ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯪꯕ ꯃꯇꯝꯗ ꯁꯤꯒꯤ ꯕꯤꯜ ꯅꯝꯕꯔ ꯍꯥꯏꯅ ꯑꯃ ꯊꯣꯛꯏꯕꯁꯦ ꯃꯁꯤ ꯑꯦꯝ ꯑꯥꯏ ꯃꯣꯕꯥꯏꯜꯕꯨ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯣꯕꯥꯏꯜ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯥꯎꯕ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯧꯕꯤꯒꯗꯕꯁꯤ ꯁꯤꯒꯤ ꯕꯤꯜ ꯅꯝꯕꯔꯁꯤꯗꯩꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯦꯠꯂꯛ ꯅꯤꯄꯥꯜꯂꯛ ꯅꯝꯕꯤꯒꯗꯕ ꯁꯤꯗ ꯇꯛ 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 ꯇꯔꯦꯠꯂꯛ ꯅꯤꯄꯥꯜꯂꯛ ꯁꯨꯃꯥꯏꯅ ꯅꯝꯕꯤꯒꯗꯕꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯂꯩꯔꯕꯅꯤꯅ ꯁꯤ ꯅꯣꯟ ꯏꯠ ꯗꯦꯕꯂꯄꯔ ꯃꯣꯠ ꯍꯦꯁ ꯑꯣꯜꯔꯦꯗꯤ ꯕꯤꯟ ꯑꯦꯅꯦꯕꯜ ꯍꯥꯏꯅ ꯊꯣꯛꯂꯛꯏꯁꯤ ꯑꯩꯅ ꯍꯥꯟꯅ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯗꯦꯕꯂꯄꯔ ꯑꯣꯞꯁꯟꯁꯦ ꯑꯁꯣꯝꯗ ꯆꯣꯡꯊꯣꯛꯑꯒ ꯂꯩꯕꯒꯤꯗꯃꯛ ꯁꯤ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯗꯦꯕꯂꯄꯔ ꯑꯣꯞꯁꯟꯁꯤ ꯊꯣꯛꯇ꯭ꯔꯤꯕ ꯃꯤꯗꯗꯤ ꯁꯤꯗꯩꯁꯤꯗ ꯇꯔꯦꯠꯂꯛ ꯅꯤꯄꯥꯜꯂꯛ ꯅꯝꯕ ꯃꯇꯝꯗ ꯑꯁꯣꯝꯗ ꯆꯣꯡꯊꯣꯛꯈ꯭ꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯕꯦꯛ ꯇꯧꯊꯣꯛꯄꯤꯔꯛꯑꯣ ꯕꯦꯛ ꯇꯧꯊꯣꯛꯄꯤꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯁꯤꯒꯤ ꯗꯦꯕꯂꯄꯔ ꯑꯣꯞꯁꯟ ꯍꯥꯏꯁꯤ ꯁꯨꯃꯥꯏꯅ ꯆꯣꯡꯊꯣꯛꯑꯒ ꯂꯩꯔꯝꯃꯅꯦꯕ ꯁꯤꯒꯤ ꯗꯦꯕꯂꯄꯔ ꯑꯣꯞꯁꯟꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯣꯝꯅ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯁꯦꯠꯇꯤꯡꯁꯤꯡ ꯍꯥꯏꯗꯤ ꯄꯤꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯌꯥꯝꯅ ꯈꯨꯠ ꯑꯣꯠꯄꯤꯔꯨꯅꯨꯀꯣ ꯁꯤꯗꯤ ꯍꯌꯦꯡ ꯁꯣꯏꯔꯒꯗꯤ ꯕꯦꯔꯥꯅꯤꯀꯣ ꯁꯤꯗꯤ ꯑꯗꯨꯅ ꯁꯨꯝ ꯏꯟꯈꯠꯄꯤꯔꯣ ꯁꯤꯗ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯈꯔ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯆꯕ ꯌꯥꯕ ꯐꯪꯁꯟꯁꯤꯡꯗꯣ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯈꯤꯇꯪ ꯐꯣꯟꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯄꯤꯠꯇ ꯈꯔ ꯍꯦꯟꯒꯠꯅꯕ ꯃꯥꯒꯤ ꯍꯦꯡ ꯆꯠꯄ ꯈꯣꯠꯄ ꯈꯔ ꯍꯟꯊꯖꯅꯕ ꯑꯩ ꯈꯤꯇꯪ ꯃꯌꯥꯝꯗ ꯎꯠꯆꯒꯦꯀꯣ ꯁꯨꯝ ꯏꯟꯈꯠꯄꯤꯔꯣ ꯇꯧꯕ ꯌꯥꯕꯁꯤꯡ ꯑꯩ ꯁꯨꯝ ꯎꯠꯆꯔꯛꯑꯒꯦ ꯁꯤꯒꯤ ꯂꯩꯔꯤꯕ ꯁꯦꯠꯇꯤꯡꯁꯤꯡꯁꯤ ꯑꯃꯠꯇ ꯀꯥ ꯍꯦꯟꯅ ꯑꯣꯠꯄ ꯇꯧꯕꯤꯒꯅꯨꯀꯣ ꯁꯤꯗ ꯍꯦꯛ ꯈꯨꯠ ꯁꯥ ꯑꯣꯠꯂꯨꯕꯗ ꯕꯦꯔꯥ ꯀꯥꯒꯗꯕ ꯃꯐꯝ ꯌꯥꯝ ꯂꯩ ꯁꯤꯒꯤ ꯋꯤꯟꯗꯣ ꯑꯦꯅꯤꯃꯦꯁꯟ ꯁ꯭ꯀꯦꯟ ꯍꯥꯏꯕꯁꯦ ꯁꯤ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯑꯣꯐ ꯊꯝꯕꯤꯌꯣ ꯁꯤ ꯑꯦꯅꯤꯃꯦꯁꯟ ꯑꯣꯐ ꯍꯥꯏꯕꯁꯤ ꯆꯪꯁꯤꯟꯕꯤꯔꯣ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯀꯦꯟꯁꯤ 1x ꯂꯩꯔꯤꯗꯅ ꯁꯤ ꯌꯥꯝꯅ ꯍꯦꯡ ꯆꯠꯄꯁꯤꯡꯒꯤꯗꯤ ꯁꯤꯒꯤ ꯑꯦꯅꯤꯃꯦꯁꯟ ꯑꯣꯐ ꯍꯥꯏꯕꯁꯤꯗ ꯊꯝꯕꯤꯔꯣꯀꯣ ꯑꯗꯒꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯋꯤꯟꯗꯣ ꯑꯦꯅꯤꯃꯦꯁꯟ ꯁ꯭ꯀꯦꯟꯁꯤꯒꯤ ꯍꯦꯛ ꯃꯊꯪꯗ ꯇ꯭ꯔꯥꯟꯁꯤꯁꯟ ꯑꯦꯅꯤꯃꯦꯁꯟ ꯁ꯭ꯀꯦꯟ ꯍꯥꯏꯅ ꯂꯩꯔꯤꯁꯤꯁꯨ ꯁꯤꯁꯨ ꯑꯣꯐ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯁꯤꯁꯨ ꯑꯣꯐꯇ ꯊꯝꯕꯤꯌꯣ ꯑꯗꯒꯤ ꯁꯤꯒꯤ ꯑꯦꯅꯤꯃꯦꯇꯔ ꯗꯨꯔꯦꯁꯟ ꯁ꯭ꯀꯦꯟ ꯍꯥꯏꯅ ꯄꯤꯔꯤꯁꯤꯁꯨ ꯁꯤꯁꯨ ꯑꯣꯐꯇ ꯊꯝꯕꯤꯌꯨꯀꯣ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤ ꯑꯣꯐꯇ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯄꯅ ꯁꯨꯝ ꯌꯦꯡꯁꯤꯀꯣ ꯁꯤꯒꯤ इनेबल 4x MS AA है थारीबसे सिजी आई हुजी इनेबल तौरगा थमदेको सिजी इनेबल सुमाइना तौथोपियो सिना हारिबा यामना हेंग चटपा मोबाइल दुदेदा यामना चावबा फाइल की गेम सिंग सानाबा मतमदा हेंग चटपदो अदु लैतनबगीदमकनि सिगी इनेबल 4x MS AA थारीबसे सिसे इनेबल तौर थमबियोको अदो अखोई सिगी मोबाइल सिदा हेंग चत्रगदी सुम नॉर्मल टाइप लेरगदी सुम तौद्रसु याय अदो अदोमने हेन स्पीड ची यांगहनिंगगदी सिगी सी ऑन तौथोपियोको सुमाइना अदगी मु सुम लाकपना सिमा ऑन तौबिरो अदुम लाकपना अदुम यंचिको अदुगा तु सिगी डू नॉट कीप एक्टिविटीज हाइबसे सिमा उबिरेको डू नॉट कीप एक्टिविटीज अखोइना एप्लीकेशन सिंग रन तौरुरे अइना बैक तौथोक मतमदा माना बैकग्राउंड दा सिनरगा अदुम लेरगदी
हाइदी फोन सिगी प्रोसेसर सिना पुबो ngam lumba yawi ko khara liraba mobile singdadi hekta lumsalakpa yawi adu leitana bagi damak sigi do not keep activity sima on to ka thambiro ko adagi sigi limit background process haibse si sanction biro aduga adom gi phone duna ram du yamna khara nemba khara liba mobile orga di magi si limit si standard limit and leiribse si no background process ana thamasu yare adagi sigi 1 natraga 2 sis da ko gi limit se thambi bi ai ko 1 natraga 2 ram dun yam pick ba ha na gi ari bu mobile sing oraga di aduga adom na set sigi standard limit asin ma sa gi lejare aduga no background process size da thamaga na background da ama phole helaroi ko aduga adom na ama natraga ani baudi tham ger su yai ko adu si hek pick thari bu makai adom gi mobile gi hang chat gi chang han thar kan yai wa pham je mai tham jarang ge ko si ma so lai re adom na sigi limit background process adom na karam ba limit tham ge no hai bu ma taw bi ro ko aduna atai di sida kya thoine yaudre adom na semdok pi ba ya ba kano si gi function si sida leiriba setting sing sida yamna hena ot pa tobiru no ko si yam bera ni sida asoi ngam yaurga di phone da bera yam ka ba phone aduna tai di ot biru no aino hoje haija ki ba sigi enable 4x ms double s ma enable tobiro sima kai ba leite aduga to sigi window animation scan haisima off ta thambiro sigi mathang da leiriba transition animation scan adigi animator duration scan hai sing ji off ta loin thamjin biu aduga si khaktani simaina aduga nong magi na amumuk tang di switch off to view nong madamak ngamdraga so nimit nini da di switch off to no hona view amumuk tang hai ba fam mayam fam thamjari phone na yam na hang chat pa khot pa leiraga di masi khaktani ai ngasi mayam fam do char video se aina fizer information sina mayam da kanai khanbiraga di like to biramu channel asibo amukta subscribe to driba mioi singar kana subscribe to shin biyo wa pham mayam fam thamjari ro hai bining wa pham sing leibada comment box te ibira o haijaraga video si matang si lo sinjarage. Thank you all.